नीरज का लिंगजेलगदो नोंमदी उन्नरमी नीरजना मयुमदा हेक थोक्लकपदगी अमुक्ता फावबो उन्नद्री निमित असिना अहानबनी कईगिनो नंगना पैदना अमुक लेरिसना से नंगी अइना लेरकपनी लिंगजेल नीरजना पिरकलिबदु लौदबीदा पोमगा दमक लेरमी से लौरो से लिंगजेल मसादो इसाव सावना नीरजना पिरकलिबदु लौरगा यू थकप करम कांदा तोक्तोइनो अस ngamद्रेने तौरिसे अदो सोइदना तोनी नंगोंदा पुलप तो हाइबदी नत्ति तोइना थकनु ngawnaba thakanu khak haibani nangna yu ngawrga phone torokpado ai am hainadeba nangna leraido aina haisi tongni har kanda lawge as mina su wana leraga managa soksile ho tharo ye tharo sukthak hek tharo o sinda khakdang phanu o thabak oina ulo o yu thaktaba ma thirage haibro ado phangoi ne hojik matamna yu thaktaba nupadi leramgani ba thajadeba nangsu yu thakpada sauroi nupi ama thirage haibro as marayam tawi nang joiba o marai se nangna to honbane nangna aina kadaida abok sabe am hairame aidi hangchit among sangdore nangdi nungaina lehrone ha nang loiro nungai doisibo nangne ada sat khaga nungtigi ngau doise nangse sumaina di torumdabani karam haina tawre ino khangde o yada tawrine imana bakhra leye hekta laksali adu sa sega ada sa segana aisu hekta no haibangamde aigidi lairi nangi khalo larika do faja po khalaga laino exam su kuida maroine nangse sumaina yu ga thaktragadi yam nungsi aigi su kiar ga se yam lobi yu hek thakibada thoba me hekta tawi ima hoidi kamdori ana ayek yaude ko yaude adum le noi tamuso hoidi tamuso su hamu magi hongna bi tawri ina masu ware mangang na naba ho nabada imana su ngang ba yabadi ngang labani mase adabu hoi di dum haigani thokraga thoba ma hekta tawni nanga sak ek mane aiga adudi hainu he aidi hayengwai adu mainaga di tawroi he aidi ibani lohungadi drop amata phau thakpiroi oh ya male aikoi tangmosok su hana sumaina toromanati aduna nupa noise thajaba ngamde pakhang oiringai dana ama yum palagana kari oiba tambangamde joada paisa thabagumbane laibak yingnaba phaba phattaba iraibak oibagi maungni nang su du phawdi haimande watlibane si phawba nupagi nupa amhani pakhang oiringai dana aikhogi itung ko inaba aikoina haibi yare do poda manba luhongaba matungdana tangtaba ma khanglabane na thawoibidaba adu aidi tawdedana tambangamde inamagi maraibak aingonda thokloi hainingai leite aina nungaitrise pikliba thoithoibege kokta mapase yam patana uraklibase magi mamangda tamosong inamaga launaba khatnaba kaya se ubadagi angangse wakhalena lakadrana pho khalabane ai yamna khallunuda karim tawro noi tamosok su tapna hayo masu wakal tajirakani lembadi kamai tawrige mabo nahansu kai sampatlomda uramine mado masu adum leiri masu doctor na tawbada sahi amadi mangi mathang sahi dadi general line oina tamhannaba mingchan birasena hainari pabung na mabu doctor oiba pamlam labasu magi line ga sanade madi art ne hena pambagum tawe itha thajadana handaksu aikhoidaga haidomdana masingangse isaiga namlera maiwani lembro haise hoi mayek to mana iba sakpana aina haiba aigi crush to mana sagalaga kanano nangi crush hais namo aina nahan haidudi as khangdrabo khangamo nangdi manipuri isai su tadabanina Sitaljit kaubaneba singer anaubaneba isai yamna saktribani Sitaljit haise Sitaljit yumnam do natro aidi kedobagi khangoideba adudo aigi crush ne yam thina ngaujei haiba khangi he adudi thaina ekhoi high school taminare ekhoi gi senior ne nahan dasu thingneramine bro amukta punsidana kaina tawreine nanga khangnabro ma do aduga nahan khe engonda haidaba aiga nongma thingnahaluko thingnaraga nang kedoge haino aidi hangchi so mukchangane kona mathang tholakpada thingnahange
ꯍꯧꯖꯤꯛ ꯉꯥꯛꯇꯪꯗ ꯚ꯭ꯌꯨꯁꯤ 1K ꯌꯧꯏꯍꯦ ꯁꯣꯝꯗꯅ ꯁꯤꯇꯜꯖꯤꯠꯅ ꯃꯥꯒꯤ ꯏꯁꯩ ꯔꯤꯂꯤꯁ ꯇꯧꯈꯤꯕꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯀꯣꯃꯦꯟꯠꯀꯨꯝꯕ ꯂꯥꯏꯛ ꯚ꯭ꯌꯨꯁꯀꯨꯝꯕ ꯁꯨꯝ ꯂꯥꯛꯄ ꯌꯦꯡꯉꯝꯃꯤ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯂꯦꯝꯕꯁꯨ ꯐꯥꯎꯔꯣꯅ ꯂꯩꯔꯦ ꯅꯪꯁꯨ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯂꯣꯅ ꯂꯩꯔꯦꯍꯦ ꯚꯥꯏ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯊꯧꯖꯥꯜꯅꯅꯦ ꯑꯗꯣ ꯑꯩꯁꯨ ꯈꯔ ꯂꯩꯔꯒꯗꯤ ꯗꯦꯜꯂꯤꯗ ꯆꯪꯈꯤꯕ ꯌꯥꯏ ꯑꯩꯅ ꯗꯦꯜꯂꯤꯗ ꯆꯪꯗ꯭ꯔꯤꯉꯩꯁꯤꯗ ꯗꯥ ꯁꯤꯇꯜꯖꯤꯠꯀ ꯗꯥ ꯔꯣꯁꯟꯒ ꯑꯩꯈꯣꯏꯗ ꯅꯣꯡꯃ ꯆꯥꯛ ꯆꯠꯁꯤꯀꯣ ꯌꯥꯝꯅ ꯐꯕꯒꯤ ꯋꯥꯅꯤꯅꯦ ꯑꯗꯨꯗꯤ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯔꯦꯍꯦ ꯅꯣꯏ ꯁꯤꯡꯒꯔꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯐꯖꯩꯌꯦ ꯏꯁꯩꯁꯦ ꯅꯣꯏ ꯂꯦꯝꯕꯁꯦ ꯌꯥꯔꯦ ꯃꯥ ꯏꯁꯩ ꯃꯌꯦꯛꯁꯦ ꯌꯥꯝ ꯐꯖꯔꯦꯕ ꯁꯦꯝꯕ ꯊꯣꯛꯑꯅꯤ ꯃꯥ ꯄꯨꯔꯅꯤ ꯁꯤꯇꯜꯖꯤꯠꯀꯤ ꯏꯁꯩꯗꯨ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯊꯣꯏꯅꯨꯅ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛꯀ ꯀꯌꯥꯝ ꯄꯥꯅꯔꯒꯦ ꯅꯣꯏꯕꯣ ꯑꯩꯗꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦꯍꯦ ꯑꯩꯁꯨ ꯑꯝꯇ ꯍꯧꯗ꯭ꯔꯤꯀꯣ ꯍꯟꯗꯛꯇꯤ ꯂꯥꯁ ꯑꯦꯛꯖꯥꯝꯅꯤꯅ ꯈꯔ ꯐꯖꯅ ꯄꯥꯅꯁꯤꯀꯣ ꯅꯪꯗꯤ ꯃꯈꯥ ꯇꯝꯊꯈꯤꯗꯣꯏꯔꯣ ꯂꯤꯡꯖꯦꯜ ꯇꯝꯊꯕ ꯌꯥꯏꯌꯦ ꯄꯨꯔꯅꯤ ꯅꯪꯗꯤ ꯑꯩꯔꯣ ꯈꯪꯗꯦꯗ ꯑꯩꯗꯤ ꯂꯨꯕ ꯂꯨꯍꯣꯡꯈ꯭ꯔꯁꯤꯔꯥꯅ ꯈꯜꯂꯤꯅꯦ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯉꯥꯛꯇ ꯀꯔꯤꯒꯤ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯔꯤꯕ ꯅꯪꯗꯤ ꯂꯨꯍꯣꯡꯕꯕꯣ ꯍꯌꯦꯡꯋꯥꯏ ꯏꯆꯥ ꯏꯁꯨ ꯁꯦꯝꯕ ꯊꯦꯡꯅꯕꯅꯤ ꯏꯕꯦꯝꯃ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯗꯤ ꯁꯠ ꯁꯠ ꯍꯣꯡꯗꯣꯛꯈꯤꯕ ꯇꯧꯈꯤꯗꯧ ꯃꯥꯜꯂꯦ ꯁꯛ ꯑꯁꯤꯒ ꯑꯗꯣ ꯍꯧꯖꯤꯛ ꯂꯨꯍꯣꯡꯉꯗꯤ ꯑꯩꯗꯤ ꯄꯄꯥꯡꯒ ꯆꯥꯎꯅ ꯄꯤꯕꯗꯤ ꯉꯝꯈꯤꯔꯣꯏꯀꯣ ꯇꯣꯂꯣꯞꯀ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯕꯤꯠ ꯌꯥꯝ ꯇꯦꯛꯏꯀꯣ ꯅꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯂꯤꯕ ꯃꯥꯟꯈꯤꯅꯦꯕ ꯃꯤꯅꯒ ꯇꯥꯔꯒ ꯄꯨꯔꯅꯤꯒ ꯊꯣꯏꯅꯨꯒꯅ ꯂꯤꯡꯖꯦꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯁ ꯍꯥꯏꯅ ꯂꯧꯁꯤꯜꯂꯝꯃꯤ ꯌꯥꯔꯦꯀꯣ ꯏꯕꯦꯝꯃ ꯅꯪꯅꯤ ꯑꯩꯅ ꯌꯥꯝꯅ ꯆꯤꯡꯅꯩꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯏꯍꯥꯟ ꯍꯥꯟꯗꯣꯏꯁꯦ ꯅꯪꯅꯤ ꯑꯗꯨꯅꯦ ꯌꯥꯝꯅ ꯆꯝꯖꯕꯒ ꯁꯥꯔꯛꯏꯁꯤꯗꯤ ꯃꯥꯅ ꯅꯣꯏꯅ ꯂꯣꯏꯅꯃꯛ ꯁꯤꯟꯕꯤꯔꯣꯅꯦ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯕꯅ ꯍꯦꯟꯅ ꯍꯥꯟꯅꯕꯅꯤꯀꯣ ꯑꯩꯗꯤ ꯅꯣꯏꯗ ꯑꯗꯨꯝ ꯇꯝꯖꯩꯀꯣ ꯇꯝꯗꯅ ꯇꯨꯃꯤꯟꯅ ꯍꯨꯔꯥꯟ ꯂꯅꯥꯒꯤ ꯊꯕꯛꯁꯤꯅꯤꯀꯣ ꯌꯥꯝꯅ ꯊꯨꯒꯠꯂꯤꯁꯦ ꯅꯣꯏꯒꯤ ꯅꯨꯄꯥꯒꯤ ꯋꯥꯔꯤꯒ ꯂꯥꯏꯔꯤꯁꯦ ꯑꯩꯗꯤ ꯆꯥꯛꯀ ꯂꯥꯝꯕꯁꯤꯗ ꯌꯦꯟ ꯅꯞ ꯅꯞ ꯂꯥꯎꯅ ꯀꯪꯅ ꯉꯧꯕꯗꯣ ꯀꯟꯅ ꯆꯥꯅꯤꯡꯈꯠꯂꯛꯏꯗ ꯀꯦꯟꯇꯤꯟꯗ ꯆꯪꯂꯒ ꯀꯩꯅꯣꯝꯃ ꯆꯥꯔꯨꯁꯤꯔꯥ ꯂꯤꯡꯖꯦꯜꯒꯤ ꯃꯪꯂꯥꯟꯗ ꯑꯃꯨꯛ ꯅꯪꯂꯥ ꯁꯤꯂꯩꯃ ꯍꯥꯏꯁꯦ ꯑꯩ ꯅꯪꯒ ꯋꯥ ꯑꯃ ꯆꯝꯊꯣꯛꯅꯕ ꯄꯥꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯁꯤꯂꯩꯃꯗ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯅꯪ ꯃꯩꯔꯥꯕꯒꯤ ꯃꯇꯥꯡꯗ ꯀꯌꯥꯝ ꯈꯪꯉꯒꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯈꯪꯕ ꯌꯥꯕ ꯈꯪꯉꯦꯅ ꯃꯩꯔꯥꯕꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯕꯒꯤ ꯍꯛ ꯂꯩꯇꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯅꯪ ꯀꯅꯥꯅꯣ ꯃꯩꯔꯥꯕꯒ ꯑꯩꯒ ꯅꯨꯡꯁꯤꯅꯔꯛꯄꯗꯤ ꯀꯨꯏꯔꯦꯅ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯃꯨꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯈꯪꯅꯗ꯭ꯔꯤꯉꯩ ꯃꯩꯔꯥꯕꯒ ꯏꯕꯥꯅꯤ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯍꯥꯏꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ ꯃꯁꯤꯅ ꯃꯇꯦꯛ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯃꯩꯔꯥꯕꯒ ꯁꯤꯂꯩꯃꯒ ꯑꯃꯨꯛ ꯎꯅꯔꯝꯃꯤ ꯅꯪꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯍꯥꯏ ꯁꯄꯅꯥꯔꯣ ꯃꯥꯗꯤ ꯀꯔꯤꯒꯤ ꯅꯪꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯏꯕ ꯃꯥꯗꯤ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯁꯦ ꯀꯨꯏꯔꯦꯍꯦ ꯑꯩꯗꯤ ꯃꯥꯒ ꯇꯣꯛꯅꯈꯤꯕ ꯁꯤꯂꯩꯃ ꯍꯤꯛꯅ ꯀꯞꯂꯝꯃꯤ ꯁꯤꯂꯩꯃ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯍꯥꯏꯕ ꯁꯤꯂꯩꯃ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯩꯔꯥꯕꯅ ꯊꯦꯝꯗꯨꯅ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯅꯤꯔꯁꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯐꯥꯎꯖꯤꯜꯂꯛꯑꯒ ꯂꯤꯂꯥꯁꯦ ꯅꯨꯡꯉꯥꯏꯔꯦꯅꯦꯀꯣ ꯃꯩꯔꯥꯕ ꯅꯪꯒ ꯑꯩꯒꯁꯤ ꯇꯤꯟꯅꯔꯤꯕꯅꯤꯀꯣ ꯇꯤꯟꯅꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯤꯕꯅꯦꯕ ꯅꯪꯒꯤꯁꯦ ꯅꯠꯇ꯭ꯔꯥ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯥꯏ ꯍꯨꯔꯥꯟꯕꯤ ꯅꯪ ꯋꯥ ꯉꯥꯡꯅꯨ ꯅꯪꯅ ꯍꯨꯔꯥꯟ ꯄꯥꯎ ꯐꯥꯎꯅꯔꯝꯕꯗꯒꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯌꯥꯝ ꯉꯝꯕ ꯅꯨꯄꯤꯅꯤ ꯂꯤꯡꯖꯦꯜ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯑꯝꯃꯤ ꯈꯟꯊꯔꯨꯕꯗ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ ꯅꯤꯔꯁꯁꯨ ꯁꯤꯇꯜꯖꯤꯠꯁꯨ ꯃꯪꯗ ꯄꯛꯎꯗ ꯎꯈꯠꯂꯛꯏꯁꯤꯕꯣ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯗꯥꯏꯔꯤꯗ ꯃꯥꯒꯤ ꯃꯃꯪꯁꯤꯡꯗꯨ ꯏꯁꯜꯂꯝꯃꯤ ꯃꯊꯟꯇ ꯑꯃꯨꯛ ꯈꯜꯂꯝꯃꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕꯁꯦ ꯀꯔꯤꯅꯣ ꯑꯩ ꯏꯁꯥ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯒꯤ ꯃꯪꯁꯤꯡ ꯑꯁꯤꯅ ꯁꯤꯇꯜꯖꯤꯠꯄꯨ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕꯒꯨꯝ ꯐꯥꯎꯍꯜꯂꯤ ꯃꯁꯤꯒꯤ ꯋꯥꯈꯜꯁꯤꯡ ꯑꯁꯦ ꯀꯔꯤꯅꯣꯅ ꯈꯜꯂꯨꯕꯁꯤꯅ ꯍꯦꯟꯅ ꯑꯃꯨꯛꯁꯨ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯆꯤꯡꯁꯤꯟꯕꯒꯨꯝ ꯇꯧꯔꯤ ꯑꯩꯉꯣꯟꯗ ꯐꯥꯎꯍꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯁꯦ ꯅꯣꯡꯃ ꯊꯣꯏꯅꯨꯒ ꯄꯨꯔꯅꯤꯒ ꯂꯤꯡꯖꯦꯜꯒ ꯃꯣꯏꯔꯥꯡꯒꯤ ꯃꯥꯏꯕꯤ ꯍꯥꯏꯕꯗꯤ ꯈꯨꯕꯥꯛ ꯃꯌꯤꯒꯨꯝꯕꯁꯨ ꯌꯦꯡꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯄꯨꯔꯅꯤꯒ ꯊꯣꯏꯅꯨꯒꯗꯤ ꯌꯦꯡꯈ꯭ꯔꯦ
Lawa lawa ibema nangi su yengbirage. Lingjel chingsillaga phamlami. Kadai kadai nangi kubak to. Asumna haibadagi lingjel kubak tu utpada maibidu haipet ngakna yenglaaga. Is nupi macha nangi mapokside. Lingjel magi matautuda langtakna duna. Aigi mapokse kedurage ima. Kubak mai yengliba nupi duna. Mamanambi singda mugyeng lingjel da mugyeng laga tapna hari. Nangi mangda kari kari ubaga yaukre. Lingjel nupi duna magi mamangi matangda hanglakpada pungak ngaglami. Hanadagi manasu khangning duna lakliba matang oibana. Mang palakpada atai karimta ude Siteljit ki saktam oiriba maira bahana sungthore. Nupa amadi adum uye. Atai di khangde wakhal ka ta de ma. Pang uda ui yam kuina ningsing musungam de mangse. Adubu nupa du made dum ningsingi ma. Kanano nupa se nangna khangba nupara. Nangna ukrabra natragana nangna su udriba mira. Aigi se imada karam haina haigadabano khangjeba ko. Aigi mang sida nupa si yam kuireba ko ukibadi. Ado haujikti nupaduga masak manaba amadi taibangnisu thingnareba ima. Ha, thingnare haiba. Hoi, nupadura natabradi khangde. Mande yam male. Ado, aina mangda uribaduga taibangsigadi mamingsu manadi. Nang nupa aduga khangde khangnadriba raibema. Nupidugi wahang mayamduda lingjel thoinu amadi purni. Ngaktuna makhoi masen amaga amaga yengnaduna lerami. Haipet pudi khangnayi. Ado fazana khangnabadi oidri. Phare. Adudi nupaduga nanga nakhoi ani nongma imagi naksida amutang lao. Adudi yadaw mandi ima. Aiga maga fazana tinnabasu nate. Karam haina kari hairaga purakadoino. Nupiduna hairakiba wa singduna lingjel mikup amata phawba pothahalamde. Magi wakhalda hena sarang nahalami. Amaromda karamna Siteljit pu nupidugi manakta puraga satkani khanbada masadu leitaramde. Makoigi exam matam soirami. Exam matam oibagi phone su phajana paikidaba kusilae. Siteljit ki matang dasu karimata khangkidre hanna phoba yengludre. Exam aroiba nimittuda thoinuga purniga makoi ohum su wari sana duna thoklaklami. Purnina ai ekhoi indomja hoida adum haikrage. Angangi birthday le. Ai satlamage ko. Satluro. Lingjel ibani hanminna horage. Numitu nongsu mangli toromi. Purnisu satkre. Thoinuna as ngasigi weather sidi nong sudo mali yumda thuna halobana farani phajub singkhalaga drama yengaga leirobana farani adum haina ngangna satlingai makogi college ki nupa amana thoinu nangi ai phabana hangobane nangi phone do mana khulli haibra kainoma haihobane aigi phone hairaga magi bag te yengbada magi phone do yaurumdre tanjatu da nongsu khongalai. Makogi college ki nupa aduna yai fabana khulle haibane yai faba kada lehoge o canteen de lehobane laururo asumna hairamaga nupa dasu adum satkre. Lingjel nang haktang leramuko ai amta losiluki asumna lingjel da hairam laga hatu senkre. Lingjel ngahak lep laga lerami nongsu thili darambadagi khara kansilami. Lingjel di satinsu yauraktabana solami. Satra satri atopasu ayambana loinamak hanakre. Mi itak taklami. Nakna leramba waiting set amada lingjel su chensilaga nong thuklami. Khara chotlaba masado magi romalna tethuklaga leirami. Magi nakanda kana gumba ama leplakpugum tawrami. Nong kan haithari. Aigi gari do asomda khamhorba. Adugi palli ne hojik. Asumna hairaga phone wari sanabata badagi khonjel duda lingjel nupa duda yenglubada Siteljit oirami. Siteljit su haipet onthurakpada lingjel ga michanna baduda ngasi exam leibro. Lingjel masadu karino khangdana mathum marang haurami kari haigadabano su khangde. Da Siteljit ti sida kari thabaki laambano. Aise sida thabak amakhaki laamba. Nangdi kari year no? BA final year ne. Ngasi exam loire. Hello? Lingjel, nang kadai da leige? Ai waiting set da nong thupiye. Ai do thabak ama satkida baleire. Nang han gi so halamona hai gi tobane. Lingjel,
Siteljit ki matangda tamningbana di loirami adubu tambadi yadabana. Hoi hoi. Asumna hairaga adum thamkre. Onthorakpada Siteljit di leiramdre mana yenglubada nongsu kitangdi patharamle. Thili di damuk churami. Siteljitu gari thokdoraga. Kanaga hanminadoino. Nathanta oiragadi ai thilamagi lao. Asum haina magi gari ki thongnawdudagi lauruklami. Masu yamna chamna haijarakpani. Lingjel di masadu pura thakatna. Yaraniye. Nongse pak hankidaw mande lao. Ai thinbiramagi yaniye. Lingjel haipet yengi leichilna pumamami. Siteljitna hanjin harakpaduda masada mathamoidadi mathumarang hobana loire. Garida tongkhatkre. Siteljitna tawel ama piraklami. Yaraniye. Aigi romansna adum taithoge. Noi gise katomdagi salagana hena nake. Asigi golai sida haisilo. Asina nakpani. Lembage hekpok unarira. Ai ge hekpok unaba ipona pani. Nongmai khoida chak sasilao. Nahan lembana su hairami. Lembado yamna telen leba ngang sema thokani. Khangdeda. Angang oringaidagi madi art se adum khradi pamlakpani. Lingjel maibina hairakiba wafumdu ningsingla ami hoduk ningbadi phorami. Hoduk luraga kari khan kigani karamna hodukani khanbada wakhal taramde. Adubu matang di yamna chare na khalami. Matungda sumaina unagani unaroisu tambang ngamadi nate khalami. Lingjel tapna laibak yenglage khanna hairai. Ado kanyum thangeba lana di khanuko. Kaino hita hayo. Da Siteljit kanong matapok amatang chatminaruba yagadra. Siteljit sumana adumna hairak paduda mathanta mapukningda khalami. Kaino sinipisibo. Aina gari ke tonghanbasida madi wakhal gase ayura jala. Kadadino haisibo kai thapokno. Thabak amagini mi amatang unaruse yagadra. Lingjelna amuk khalami. Kaino aina haikriba mayamsibo. Mana seranturan amuk khalamdana. Lingjel mathanta amuk ikai jarakpadagi. Kona oiragaso yaye. Hauski nate. Yengse. Siteljitna su khalli. Bherani managa oina khaisle ainadi isam samna mathanta nong thu phobadura nungaitena hairuraga arem thoki kausilami kadai waino noigi se sidagi khara satlaga lingjelna ta aga thilhalami nongsu hangkre yarani ai swai dum kum horage da Siteljit yam nungai jare Kamaina thakatoino khangre. Thank you so much. Yum forward nirakpagi. Kisu kaideda. Ai lehoruke. Amukasu thakachari. Hoi salukige. Asumna hairaga masu gari mamai leraga satkre. Lingjel harau bagi ngamkhai liramde. Punsida asemuk nungai bune mitse leitre. Haina khanjarami. Karigino ba nang na ingona phone hanjin tawreisibo nangi haktakta aigi nupan aibu mirai ba horaklabane aise yum amagi mau oirabane haiba nang khangi ba natro mau da nate isa gisu mama oirabane nang number silaga ingona dam chakachakat phone tawreisi karigino Roni na lona asumna phone na wari sanabada lembana targa lerami nang na pamisi karibno nang na pamisi kaino ba ai nanga amuktangdi unaba pami ai nanga amuk hana unaba ngamnaro nang na ingona sakyamna yetlibasi karigino Yet tabaki wado thamko. Nang se matam amagi aigi Roni ne. Aina yamna nungsijakiba. Aingonda namthak tawrambagi lamandi aina soidramagi kumkigani. Madudi haukraba wari ne. Aduga aina ngonda sudankide. Namthak su tawkide. Ibani gi waridi loisinkrabane. Masida hanjin nangna ingonda yetlibasi karigino. Aina nga nongmatang oirabasu unaba pami. Madugi matam henkre. Ai hojik yum amagi mau oirabane. Matam yawraktri. Aina nangbudi mikuk pudingi senaduna lai haibasi khangchilo. Hojik so nanga yamna naknaba mi amaga aika dinari. Mangondagi nangi pawdum lauri khangi. Aina haibi yadrabadi ibanigi video clip asi miyamda tadorokpa yai. Kari haiba. Kaino nang haidubo.
ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯃ ꯑꯣꯏꯔꯝꯃꯤꯕꯁꯦ ꯀꯔꯤꯒꯤꯅꯣꯕ? ꯍꯣꯏ, ꯑꯩ ꯌꯥꯝꯅ ꯐꯠꯇꯕꯅꯤ. ꯑꯗꯨꯅ ꯅꯁꯥꯅ ꯈꯪꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ. ꯌꯥꯝꯅ ꯊꯨꯅ ꯑꯩ ꯅꯪꯒ ꯎꯅꯅꯕ ꯃꯇꯝ ꯁꯤꯜꯂꯛꯀꯅꯤ. ꯅꯪꯅ ꯍꯩꯖ ꯁꯤꯡꯖꯗꯅ ꯅꯊꯟꯇ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯀꯗꯕꯅꯤ. ꯅꯨꯃꯤꯠꯇꯨꯗ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞꯁꯨ ꯀꯛꯀꯅꯤ. ꯑꯩ ꯊꯝꯃꯦ. ꯍꯜꯂꯣ? 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 ꯑꯁꯨꯝꯅ ꯔꯣꯅꯤ ꯃꯁꯥꯗꯣ ꯄꯥꯈꯠꯇꯨꯅ ꯍꯥꯏꯐꯝ ꯇꯧꯐꯝꯁꯨ ꯈꯪꯖꯗ ꯂꯩꯔꯝꯃꯤ. ꯂꯦꯝꯕꯁꯨ ꯃꯇꯩ ꯑꯃꯒꯤ ꯃꯑꯣꯡꯗꯨ ꯆꯤꯡꯅꯕ ꯈꯔ ꯃꯈꯩꯗꯤ ꯐꯥꯎꯔꯝꯃꯤ.